Chingarel thogdokta fazankiba miyoi taruk condition yaudana thadou haina khongjang changsinkhre pawasi ngarang nungthil phongkiba pandam pawse dagi lokhatchabane Chingarel thogdokta fazankiba micham taruk condition amata yaudana thadokadabane micham phaba yaningde faraba matung maral piba yaningde haiduna ngarang khurai lamlong bazar da ima ibel singna wakat mifam phamduna khongjang changsinkhre ngarangi wakat mifam adu da saruk yakhibe amkilgi general secretary ngamkham ongbe Pravapati na phongdokibada tha asigi taraga humdogi numidangda Chingarel da thokiba thogdok amada icha taruk mara leitana fakibadu ngasi fawba phajinduna thamba yaningde numit adu da isa sing adu khulngak pachatpane makoibu police na faraba matung maral kaya pisinduna jail da thamjinba thawong mama oibi singna yaningde maramasina makoibu condition amata yauduna thuba matamda thadokadabani haikhe mamang sahi 2023 gi May ahumdage Manipur thugaiduna makoigi oiba tonganba lamama demand tawduna Kuki narco terrorist na mitaida faba makhalgi khulai sejinaduna landaduna micham kaya hatkre yum kaya mai thadokduna mioi lising kaya ngasisu mayum makai leitana relief camp singda sangjafam lawduna leiri haikhe mahangna makha taraduna mitaidi pangal thauna leiba khaktane khulai di leite thaurang taude mitai haiba jati asi minungsi leibana atopa phurup singasu nungsi sanana leiminarambane mitai jati asida landarakpa asida phurup asibu kanjanaba ngathokjanaba Loijing loyada ngasi fawba isa isu singna khul ngaktuna leiribane asigumba khul ngakchariba isa sing fa punba yaningde maramasina tha asigi kungani panda famga doriba assembly gi nongju mifam asigi mamangda fajan khiba isa taruk thadok taba taravade Manipur da leiriba CSO sing maira paibi lup sing amade Imphal East ki maira paibi sing punna sakti sijinaduna akan bai hau sangsinana ba sem sari haina sumang na phongdokhe